आकाशवाणी इम्फाल Nganthoi पाव पाजरी अहानबद मरुइबा पाव सोशल वेलफेयर मंत्री हेखाम दिंगोन हाइरी राज्य सरकार न तोंगान तोंगानबा विभागसिंगी मखादा स्किल डेवलपमेंट की ओइबा थौरांग क्या पाइखतुना सेल थुमगी फिबम फगरहनबो होटनरी वेटनरी मंत्री खासिम बासुम नंगसी उखरुल जिला की फुंगसमदा अहुम सुबा फुंगसम हाउफा फेस्टिवल हौदोखरे कैराव केंद्र की एमएलए एल रामेश्वर हाइरी राज्य सिदा थोकलिबा इरांग असि लोइसिंदुना हानगुम फुरिप खुदिंगमक नुंगसी चानना लेमिनानबा केंद्र की बीजेपी लुसिंगबा कया उनादुना वारी साबा लेपद्री इंडिया ब्लॉक मणिपुर सिंधुना न्यू दिल्ली दंगसी पांगथोकदबा वाकन मिफम माई पाखिद्रे प्रधानमंत्री बु मणिपुर द लाक्तुना थोकलिबा इरांग असि लोइसिनबिनबा थौरांग पाइखतपियो हाइना बार्टन तौखरे अमसुंग केंद्र सरकार ना अवांग पोगलमदम चौखनबा अचेतपा फिरेप का लोइनना थबक पाइखली हाइना गृह राज्य मंत्री श्री नित्यानंद रायना फोंदोखरे सोशल वेलफेयर अमसुंग लेबर मंत्री हेखाम दिंगोन हाइरी राज्य सरकार की तोंगान तोंगानबा विभागसिंगी मखादा स्किल डेवलपमेंट की ओइबा थौरांग क्या पाइखतुना सेल थुमगी फिबम फगरहनबो होटनरी वाफम असिंग असि सेंगमाइदा लेबा गवर्नमेंट आईटीआई की अहानबा सेशन हौदोकपगी थौरमदा मंत्रीना फोंदोखिबनी मांगना हाई मियोय खुदिंगमकना सरकार की थबक फंगनी हाइबा लेतबना अनौबो वाखलोन पुथोक्तुना मसा मसागी सेनमिलोन फगरहनबो होनबा तंगाई फदे वाखलोन असिदा युमफम ओइदुना राज्य सिदा आईटीआई की सेक्टर चौखटहनदबा यादे हाइबा पांदमगा लोइनना थौरांगसिंग असि मुख्यमंत्री नोंथोमम बिरेन की मिडियम मखादा पाइखतपनी राज्य सिगी हौरकलिबा नहारोलसिंगना सरकार न पीरिबा खुदोंचाबसिंग असि निंगथिना लौदुना मरोमदोम लेपचबा ngamnaba होनगदबनी हाइनसु श्री हेखाम दिंगोन मखा ताखी मांगना हाय सरकार ना लेबा मणिपुरी छात्र छात्री लेछि पीरो ngamdabina कमाई तोना मसा मसागी सेंगरोजे फंगदगे हाबसिगी पांदम सेने दो नंबर चिमेसे लेछि मखादा मरोइना खोगी आइदे सेक्टर से चखतबि यादे हाबे स्किल डेवलपमेंट की ट्रेनिंग से पीरका मरोइना मसा मसागी सेंगरो मसा मसागी सें तोक्सदबा दुमा अहिपा थौरम मखकनी हाइदे छिमना हाजन मरोइना आइदागी डाइरेक्टर सिगु चखला को मणिपुर चखतबा मसिना सोबो माइगोन मा को मणिपुर चखतबा सोबो माइगोन मा को पोरकनी हाइदे छिमना हाजन एनिमल हस्बेंडरी अमसुंग वेटनरी मंत्री खासिम बासुम नंगसी उखरुल जिला की फुंगसमदा अहुम सुबा फुंगसम हाउफा फेस्टिवल हौदोखरे हाउफा असि तांखुल जातिना ममांगैदगी लोइरकपा हुई मखल अमनी ngasiगी थौरम अदुदा वांगांगबदा मंत्रीना हाई हाउफाबु लमदम असिगी महौसादगी लेरकलबा सा मखल अमा ओइना लाउथोकनबा राज्यगी एनिमल हस्बेंडरी विभागना थबक पाइखतली फुंगसम हाउफा लवर्स एसोसिएशन सिनबा थौरम अदुदा जिला असिगी डेप्यूटी कमिश्नर श्रीमती केंगु जुरिंगला अमसुंग ट्राइबल डेवलपमेंट अमसुंग हिल्स की डायरेक्टर श्रीमती हना कामैसु सरुक याखी ngasiगी थौरम अदुदा तोंगान तोंगान बनात की ओइबा जगोई इसै क्या उठखी Advances in Mathematics and its Application लिसिंगनी कुलमरी हाइबा हिरमदा नुमिनिनी सथगदबा मालेम थाकी मिफम मंगसी मणिपुर यूनिवर्सिटी की कोर्ट हॉल दा होख्रे यूनिवर्सिटी असिगी मैथमेटिक्स डिपार्टमेंट सिनबा थौरम असि हौदोकलदुना वाइस चांसलर प्रोफेसर एन लोकेंद्र नहाई मिफम असिगी मतेंगना महिरोई सिंह रिसर्च स्कॉलर सिंह अमसुंग डिपार्टमेंट असिगी फैकल्टी मेंबर सिंगना मतमगा चानना अनौबा एप्लीकेशन क्या पुथोकपा ngamlagani थौरमगा मरी लेनना मिफम असिगी प्रोग्राम कन्वेनर प्रोफेसर एम प्रेमजित नहाई सौखलकपगी मतुंगिना अनौबा रिसर्चर सिंगदा मतौ करमना मैथमेटिक्स पो अतोपा सब्जेक्ट सिंगदा अप्लाई तौगदगी हाइबदुगी मतंगदा मिफम असि पांगथोकपनी मिफम असिदा मपान लेबाक्तगी यावना मियोय कुनिपाना सेशन 13 सरुक यागनी थौरमगी मनुंग चन्ना एब्स्ट्रैक्ट सिंगी बुकलेट अमसु फोंखी शेड्यूल ट्राइब महिरोय सिंगी लिसिंगनी कुलहुमदोय कुलमरी की स्कॉलरशिप की सेंफम पिथोक्तबगी मायोक्ता महिरोय सिंगना खोंजंग चंगसिनख्रे ऑल ट्राइबल स्टूडेंट्स यूनियन मणिपुर की मिजेंग मखादा संगसिनखिबा खोंजंग अदु लाक्सिनबा सिक्योरिटी फोर्स की कांगबुना टियर गैस सेल कापतुना तानखाइखी महिरोय सिंग अदुना जीपी विमेंस कॉलेज दगी हौरगा खोलाव कया लाउदुना ट्राइबल अफेयर्स हिल विभाग तमना खोंजत अमा लाखी सिक्योरिटी फोर्स की कांगबुना लाखलिबा महिरोय सिंग अदुबु लाक्सिनबा होनखी खोंजंग संगसि लेबसिंगा सिक्योरिटी फोर्स का ngahak muknaraba tungda mahiroi sing adubu laksinaba tier gas sel adu kapkhibani खोंजंग अदुदा सरुक याखिबा महिरोय अमना फोंदोरकपगी मतुंगिना शेड्यूल ट्राइब महिरोय सिंगी इंग्लिश सिंगनी कुलहुमदोय कुलमरी की स्कॉलरशिप की सेंफम सिंग फंगदबा मतमदगी का हेना थेंगथरगा लाखी हिरमसिगी मतंगदा मरी लेनबा सिंगदा कयारक वाकतखिबा लेरबसु मिजेंग चंगलक्तबदगी खोंजंग चंगसिलखिबनी
ngasi wari sanabada yanaba purakpa ngamdabadagi makha tana khongjang changsinkhigani hairi paugi marak thatna tenba break amamu Manipur da amata ngairaba cancer layangi PET CT machine leiraba AOI Babina Speciality Hospital na cancer khangdokpada chawna mateng pangli machine asina cancer gi stage lepa amadi anaba maphamsing khangdokpagi amata ngairaba machine ni CMHT PMJAY health card paiba singi oina lemna khudong chaba pizeri Dr. Singh na tumor board phamduna anaba sing layeng bada chawna mateng pangli Akupa Marol Gidamak NABH Panglaba AOI Babina Speciality Hospital Sajiwa Jail Road Khabai Soy Imphal East Tanabiu Tabiriba pause Akashvani Imphal dagini Kairau Kendra gi MLA L Rameswar na hairi Raija sida thokliba irang asi loisinduna hanagum phuruk phudingmak nungsi sanana leminanaba BJP gi National General Secretary BL Santos yauna lusingba kya unaduna wari saba leptri wafam asing asi kyam gaida leiba ibudo mongyamba amadi ibudo khagemba machai bungo laisang singda pangthokpa poinu thagi thoni thoramda phongdokhibani mangna hai leima khongda leiriba relief camp tagi misam ama mangkhraga thiba khangdaba asi aikhoi pumnamaki laibak thibani masina raija sida leiriba miyam aki akhang yaudana hinglibra haibasi wahang ohelle Thaudosi ki matang da kupna thijinbagi tangai fadaba lei Mukhyamantri Nongthomam Biren gi mityang makhada raija sida tangdu leitaba puraknaba honaba yaba honari masigi mathakta Manipur Vidhan Sabha gi adaksha Thoksom Saitabarta ga loinana Delhi da satuna BJP gi lusingba BL Santos unakhre haujiksu Sri Saitabarta Delhi da leiduna tongan ba lusingba kaya ga leptana unari Sri Rameswar na hai Sakasina uthoktabi ngasidi akhoi sakasida nomogi prayasingna sawba hengalakpuje akhoi thengnei dubu nungaite adu akhoi kanna angamba onaba chimisati honabirangune akhoi su Delhi da takpa taksal han maktada akhoi onaba speaker ibani akhoi Bel Santos sing akhoi BJP organization general secretary da chalaga Manipur issue matang da yam thuna losanbinaba akhoi ai samak chalaga wari sarba lera duga speaker masam Delhi da leri masu tongan ba akhoi leader sing akhoi RSI sang maroi sing unarakama Manipur issue athu matam losinaba tungkoina chatpa yaba adugumba yam sinaba Hanagi dumaina Santi Hanjalanaba honari habisima akhoi saiti ngamjaba khada adukak ai thamjage Thauramadu MLA Rameswar na Manipur da ningthau palingai matamda leramba apunbagi saktamgi matangda palladun hai raija sigi yelho phurup sing amadi ngamkhai kanaba honabada Manipur da palamba ningthau khagembagi matamda leramba lengaklon haujiki mirola ningsingba tangai fade Manipur da palamba ningthau asigi matamda sanaramba lengaklon khunai rol matik mathauna amasung laining laisolgi kanglon sing ekhoi pumnamakna ningsingba tangai fade Manipur da thokliba irang asida yumpham oiduna India Block Manipur na sinduna New Delhi gi Jantar Mantar da wakat mifam sathagani tawramba adu mari lenaba singna ayaba piraktabadagi pangthokhidre Manipur Pradesh Congress Committee gi President K Megachandra na phungdorokbagi matung ina democratic oiba maongda wakat mifam sathagi haibada ayaba piraktaba se Sangbidan gi mayokta leibani wakat mifam adu da saruk yanabagi damak tongan ba mafam kyadagi Delhi da lakhibasing sarkar na ayaba piraktaba na pendaba phawhalle Adubu Manipur da tangdu leitaba puraknabagi damak leibasi gi tongan ba mafam singda makhal makha kyagi khongjang leptana sathagani ngasi wakat mifam phambagi ayaba piraktrabasu Pradhan Mantri gi office da satuna Pradhan Mantri bu Manipur da laktuna raija sida thokli beirang si losin binaba tharang pakhat piyu haina bartan tawram ki haina su Congress ki MLA sina phongdor ki karigumba Pradhan Mantri na Manipur da lakpagi matam leitrabasu rajniti dol singi oiba mifam ama kobinabasu appeal tawram ki hairi Sandel Naga Tribes ki monolith ama ngasi Sandel gi MLA SS Olis na jila asigi Liwa Sarai village da maikum hangdokre Sandel Naga People's Organization na sinba thormadu da Sandel gi hanagi MLA Victor Nunglung ADC Sandel gi hanagi chairman D Ringo amasung hanagi Sandel Naga People's Organization gi president NG Gilbert Mongchang sarukyakhi thormadu da UNC gi president NG Lorhona Sobenar amasuk phongkhi Akashvani Imphal lagi paukta biri. Griha Rajya Mantri Sri Nityananda Rai na hairi Kendra Sarkar na awang nongpok lamdam saukhanaba asetpa phirep ka loinana thabak paikhatli. Awang nongpok lamdam gi saukha tharangi matangda paumisingda mantri na hai Haksel lambi thongi phibam siksha amasung railway gi lamda saukhalakpadagi
lamdam asomgi miyamgi punsi mahingda sauna awanba purakpa ngamle. Manipur gi saukha thorangi matangda Srinijay Nandana hai saukha thorangi lamda Manipur khumang yangna sangsili amasung leba asigi ahanba National Sports Academy Raija sida lupa koti samari nifum doi changna sabagi thabak chathari. Mangna hai Raija sigi khutsa haiba singbu pungning thogatuna artist singi village semgatle. Awang nongpo lamdamda railway gi thabak paikhaliba sigi matangda mantri na hai saliba senba sahi asigi oina railway gi damak budget lupa koti lising mapan samapan humputara kai thokle. Nongthaki lambi semgatpagi matangda mantri na hai haukiba sahi tarada awang nongpo lamdamda hana airport mapan lerambadagi hauzik airport taratare sure. Magna hai uran scheme gi makhada anoba nongthaki lambi humpumarida aeroplane paithok paisin tawbadagi awang nongpo lamdamda air connectivity gi phibam singthaningai oina phagathalle. Shiksha gi lamda awang nongpo lamdamda MBBS college nipan loinana anoba school sanipan nifum doi hangdoktuna amasung scheme lising manga sanipan nifugi makhada lam asida hena phibam phagathanaba tharangsing paikhali haina mantri na phongdokhi. Pradhan Mantri Narendra Modi nangasi New Delhi gi Bharat Mandapamda Astalakshmi Mahotsav haudokhre. Numit humni sathagadaba festival asida awang nongpo Bharat ki mahusadagi leijaraklaba khutsa haibagi polam sing nat ki oiba chanabi amasung kala sanskriti utli. Mahotsav asina awang nongpo ki raija nipan gi maming leiraba textile industry khutsa haibagi polam sing tourism gi masang mathum sing utli. Festival asigi miyam gi pukning khwaidagi singsinpham oigadoriba asi lamdam asomgi lomi chahum kun amasung artisan singna puthokpa polam sing utpa rural hat bazar ni. Hauzik sanabagi pau Khetrimayum Premchand dagi. Manipur Cricket Association MNCA na sinba mari shuba NACA MNCA Super Play Tournament singani kun mari kun nga ngasidagi haukhre ahobo numita rule maitrambu CDCC Sogolban Salam Lekai na wicket rate maitiba pikre. Model Higher Secondary amasung Oriental College Ground na sana kiba match aduda rule maitramna ahan betting tawbada over kontra humdoiga ball ani mayok na bada wicket punamak tuduna run chamaga kunmapan lauki madugi paukhumda CDCC na over kuntoret ka ball ani da wicket ahum turaga apiba target yobo ngamduna mai pakhi. Tournament asigi manung channa Moijing Public Ground na sana kiba atopa match amada Al Amin Lilongna PSC Kuyathongbu running putoreta maitiba pikhi. Ahan betting tawbada Al Amin Lilongna apiba over kontra mangada wicket mari turaga run chani nipunithoi lauki. Ani suba innings ta PSC Kuyathongna over kontra mariga ball ama mayok na bada wicket punamak tuduna run chamaga modra manga lauki. Amaronda MNCA na senduna haukiba December ani dagi jatharakiba mapan suba MNCA Play Tournament lisingani kunmari kunmangagi ngasi sanakiba match Napsa Kha Imphal na RRCC Churchampurbu wicket tareta maithiba pikre. Ngasi Lanjam Public Ground na sanakiba match aduda ahan betting tawkiba RRCC Churchampurna overtra truka ball ani mayok na bada wicket punamak tuduna run yakai taruk lauki madugi paukomoina ani suba innings ta Napsa Kha Imphal na subnagi over nipanda apiba target run yawbungamduna match adu mai pakhi. Let's Sipoy Nicholas Memorial Football Tournament lisingani kunmari gi final da Chingku FC amasung Kangku Athletic FC hayang sanaragani. Kunmaro Chuba Assam Rifles na District Sports Association Chandel Kusamaduna Jila Asigi Jiotlang Village Ground na Chatharakpa Tournament Asigi ngasi sanaki ba ahana semi-final match ta Kangku Athletic FC na Tonshan FC wo penalty kauna bada goal ani sino da mathiba pikhi ani shuba semi-final match ta Chingku FC na Chandel Christian Waisibu goal ahum sino da mathiba pikhi. Manipur University Sports Committee ki miyang makhada All Manipur Body Builders Association ambana sinduna N. Surendra Singh Memorial Manipur University Inter-College Best Physics Male Competition lisingani kunmari kunmunga ngasi pangthokre kilogram humpui kanglupta NG College ki sanjanbam kunjal lemrana ahana position kilogram humdra manga ki kanglupta Standard College ki thokchom yasna matina ahana position kilogram afu gina Western College ki lemojam nongthang kilogram maudra gina chandam kanglengan makhumana takhi Nganthoi. Hauzik aroibada maroiba pau amuhanna Social Welfare Mantri Haikam Dingo na hairi Raija Sarkar na tongan ba bibag singi makhada skill development ki oba thorang kya paikhatuna sel thumgi phibam phagathanaba honari. Veterinary Mantri Khasim Basum na ngasi Ukhrul Jila gi phungsamda ahum suba phungsam haufa festival haudokhre. Kairau Kendra gi MLA El Ramesor na hairi Raija sida thokliba irang asi loisinduna hanagum phurup khudingmak nungsi sanana leminanaba
केंद्र की बीजेपी लुसिंगबा कया उनदुना वारी साब लेप्त्री इंडिया ब्लॉक मणिपुर सिंधुना न्यू दिल्ली दंगसी पांगथोकदबा वकत मिफम माई पाखिद्रे प्रधानमंत्री बु मणिपुर लाक्तुना थोकलिबा इरांग असि लोसिनबिनबा थौरांग पाइखटपियो हाइना बार्टन तौख्रे अमसुंग केंद्र सरकारना अवांग नोंगपोक लमदम साउखनबा सेटपा फिरेपका लोइनना थबक पाइखटलि हाइना गृह राज्य मंत्री श्री नित्यानंद रायना फोंदोखरे पाउ लोइजरे।